ꯃꯥꯡꯒꯣꯟꯗ ꯂꯩꯅꯕꯁꯦ ꯀꯞꯅꯔꯛꯄꯗꯨꯗ ꯑꯩ ꯋꯥꯈꯜꯗ ꯃꯥꯁꯦ ꯌꯥꯔꯝꯃꯔꯣꯏꯁꯦ ꯑꯗꯨꯝ ꯈꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯃꯣꯏꯅ ꯂꯩꯇꯔꯦ ꯈꯣꯠꯇꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨ ꯑꯅꯤꯁꯤꯒꯤ ꯈꯥꯡꯗꯅ ꯑꯩ ꯆꯥꯛ ꯆꯥꯕꯅꯤ ꯁꯨ ꯑꯅꯤꯁꯤꯒꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗ꯭ꯔꯗꯤ ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏ ꯁꯨꯁꯤꯒꯤ ꯈꯟꯕꯒꯤ ꯑꯩ ꯆꯥꯛ ꯆꯥꯈꯤꯕꯅ ꯑꯩ ꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯣ ꯊꯦꯝꯃꯤꯅꯤ ꯏꯃꯥ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯏꯃꯥ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯆꯥꯔꯣꯏꯅ ꯃꯧꯁꯤꯅ ꯊꯦꯝꯃꯤꯅꯤ ꯏꯃꯥ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯌꯣꯅ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯈꯟꯗ ꯌꯥꯗꯕꯅꯤ ꯁꯨ ꯅꯨꯄꯥꯁꯤꯗ ꯀꯞꯄꯗ ꯕꯕꯥꯅ ꯀꯞꯄꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯅ ꯏꯇꯩꯃ ꯂꯩꯐꯝ ꯈꯪꯗꯦ ꯏꯆꯥꯗꯨꯗ ꯑꯝꯇ ꯎꯖꯒꯦꯅ ꯇꯧꯔꯦ ꯑꯝꯇ ꯃꯌꯥꯝꯅ ꯏꯆꯥꯗꯣ ꯑꯇꯣꯜ ꯑꯇꯥꯡꯅꯦ ꯅꯨꯡꯁꯤꯕ ꯑꯉꯥꯎꯕꯗꯤ ꯃꯥꯅꯁꯨ ꯍꯦꯜꯂꯤ ꯇꯅꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯖꯔꯝꯒꯦ ꯁꯤꯅ ꯃꯥꯒꯤ ꯃꯇꯧ ꯃꯉꯝ ꯑꯇꯩ ꯑꯇꯩ ꯄꯥꯡꯊꯣꯛꯄꯗ ꯍꯩ ꯂꯩ ꯀꯠꯄꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯇꯩ ꯑꯇꯩꯗꯀꯣ ꯁꯤꯝꯗ ꯄꯥꯏꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯁꯦꯡꯃꯥꯏꯖꯤꯡ ꯈꯨꯅꯧꯗ ꯑꯗꯨꯒ ꯁꯒꯣꯜꯁꯦꯝ ꯉꯥꯂꯩꯕꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯃꯛꯇꯗꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯎꯕ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯅꯍꯥ ꯑꯅꯤꯈꯛ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯅꯤꯁꯨ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗꯨꯅꯤ ꯑꯗꯨꯒ ꯃꯁꯥꯁꯤ ꯄꯤꯕꯤꯌꯨ ꯁꯤꯔꯕꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯐꯨꯝꯖꯤꯟꯈꯤꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯁꯤꯕ ꯃꯁꯥꯇꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯉꯥꯂꯩꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯃꯥꯁꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯊꯕꯛꯁꯤ ꯆꯠꯀꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒ ꯆꯠꯄꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯤ ꯑꯩ ꯏꯁꯥꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯃꯥꯗꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯀꯟ ꯊꯥꯕꯤꯔꯣꯝꯗ ꯀꯟꯅ ꯀꯥꯞꯅꯩꯗꯅ ꯑꯗ ꯑꯁ ꯈꯨꯟ ꯉꯥꯛꯄ ꯌꯦꯡꯉꯨꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯂꯨꯒꯦ ꯆꯠꯈꯤꯖꯥꯠꯅꯤ ꯃꯃꯥꯗ ꯍꯥꯏꯔꯝꯖꯥꯠꯅꯤ ꯆꯠꯈꯤꯕꯗ ꯃꯣꯏꯅ ꯂꯩꯀꯟ ꯊꯥꯕꯤꯔꯣꯝ ꯆꯪꯕꯗꯣ ꯂꯝꯕꯤꯗꯣ ꯈꯪꯗꯗꯅ ꯀꯪꯂꯥ ꯇꯣꯝꯕꯤꯔꯣꯝꯗ ꯊꯧꯖꯤꯟꯕꯖꯥꯠꯅꯤ ꯑꯣꯟꯅ ꯇꯩꯅꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯐꯣꯇꯦꯖꯇ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ CCTV ꯐꯨꯇꯦꯖ ꯐꯣꯇꯦꯖꯇ CCTV ꯐꯣꯇꯦꯖꯇ ꯎꯕꯗꯤ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯃꯣꯏꯁꯦ ꯐꯔꯛ ꯀꯨꯏ ꯂꯩꯔꯝꯃꯦꯕ ꯃꯣꯏ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯒꯤ ꯈꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯊꯣꯛꯂꯛꯈꯤꯕꯗꯤ ꯑꯃꯨꯛ ꯎꯗ꯭ꯔꯕ꯭ꯔꯥ ꯀꯪꯂꯥ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯦ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯗꯤ ꯃꯣꯏꯁꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯣꯟꯗꯤ ꯀꯔꯝ ꯀꯥꯟꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕꯅꯣ ꯄꯨꯡ 4:30 ꯑꯗꯥꯏꯗ ꯂꯩꯔꯦ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅ ꯈꯪꯕꯗꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯈꯪꯉꯦ ꯃꯃꯥꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯊꯣꯛꯑꯦꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯁꯤꯒꯤ ꯃꯃꯥꯁꯤꯅ ꯐꯣꯟ ꯇꯧꯕꯗ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯖꯥꯠꯅꯤ ꯍꯥꯏꯗꯣꯛꯇꯕ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯀꯣꯟꯅꯨꯡꯗ ꯈꯥꯏꯅꯔꯛꯄꯗ ꯃꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯁꯨꯡꯆꯠ ꯆꯠꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯃꯈꯣꯏꯅꯤꯁꯤ ꯉꯥꯂꯩꯕꯒ ꯆꯤꯡꯈꯩ ꯉꯥꯟꯕꯒꯁꯦ ꯀꯔꯤꯅꯣ ꯊꯣꯡꯅꯔꯤꯁꯦ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛꯄ ꯃꯅꯦꯒꯤ ꯃꯆꯥ ꯃꯅꯦꯒꯤ ꯃꯆꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅꯤꯁꯤ ꯄꯨꯂꯞ ꯍꯧꯔꯒ ꯆꯠꯈꯤꯕ ꯄꯨꯂꯞ ꯍꯧꯔ ꯆꯠꯈꯤꯕ ꯒꯥꯔꯤꯗꯤ ꯀꯔꯤ ꯒꯥꯔꯤ ꯕꯦꯁꯄꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯊꯧꯕ ꯕꯦꯁꯄꯥꯁꯤ ꯀꯔꯤ ꯃꯆꯨꯗ ꯑꯉꯧꯕꯅ ꯋꯥꯏꯠꯅꯤ ꯑꯉꯧꯕ ꯋꯥꯏꯠꯇ ꯑꯗꯨꯗꯤ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯐꯪꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯈꯣꯏꯅꯤꯅ ꯐꯤ ꯑꯃꯨꯕ ꯁꯦꯠꯂꯝꯃꯤꯁꯦ ꯌꯨꯝꯗꯒꯤ ꯐꯤ ꯑꯃꯨꯕ ꯁꯦꯠꯂ ꯆꯠꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯣꯏꯅ ꯁꯦꯠꯆꯜꯍꯟꯕ ꯃꯣꯏꯅ ꯁꯦꯠꯆꯟꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯐꯨꯠ ꯂꯤꯠꯈꯤꯗꯦ ꯃꯣꯏ ꯑꯃꯨꯕꯗꯣ ꯇꯧꯕꯗꯤ ꯇꯤ ꯁꯥꯔꯠ ꯑꯃꯨꯕ ꯑꯃ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯈꯤ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨꯅ ꯑꯃꯗꯨꯅ ꯇꯤ ꯁꯥꯔꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯂꯦꯗꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯣꯏ ꯑꯗ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗ ꯃꯣꯏꯒꯤ ꯑꯥꯗ ꯑꯃꯨꯕ ꯂꯣꯏ ꯂꯤꯠꯄꯗꯨꯗ ꯌꯥꯝꯅ ꯃꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯎꯠ ꯃꯆꯨꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯤꯠꯈꯤꯕꯗꯣ ꯑꯗꯣ ꯃꯥꯁꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯍꯜꯂꯛꯇꯕꯁꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯃꯌꯥꯝ ꯍꯜꯂꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯦ ꯑꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯚꯤꯗꯤꯑꯣꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯪꯉꯛꯄ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯈꯪꯉꯛꯏꯅꯣ ꯑꯩꯈꯣꯏꯅ ꯐꯣꯟ ꯃꯣꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕꯁꯦ ꯁꯤꯗꯒꯤ ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯃꯃꯥꯍꯣꯏꯗ ꯍꯥꯏꯔꯝꯕꯗꯣ ꯈꯪꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯍꯩꯉꯥꯡꯗ ꯄꯥꯜꯂꯦꯕꯀꯣ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯩ ꯃꯣꯏꯒꯤꯗꯤ ꯂꯩꯀꯟ ꯊꯥꯕꯤꯁꯤ ꯅꯛꯅꯔꯦꯗꯅ ꯅꯨꯡꯗꯥꯡꯁꯤꯗ ꯐꯣꯟꯗꯤ ꯇꯧꯔꯦ ꯃꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏꯗ ꯆꯪꯉꯛꯄ꯭ꯔꯣꯅꯦ ꯑꯉꯥꯡꯉꯩꯗꯣ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯤ ꯈꯣꯠꯂꯦ ꯍꯥꯏꯅꯔꯦ ꯑꯗꯩ ꯃꯥꯁꯨ ꯐꯣꯟ ꯃꯌꯥꯝ ꯇꯧꯔꯕꯖꯥꯠꯅꯤ ꯇꯧꯀꯥꯟꯗꯨꯗ ꯑꯗꯨꯝ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩ ꯑꯌꯨꯛꯁꯤ ꯉꯇꯥ ꯍꯧꯒꯠꯂ ꯃꯥꯅ ꯃꯣꯏꯒꯤ ꯒꯥꯔꯤꯗ ꯊꯧꯔꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯩꯈꯣꯏ ꯏꯃꯥ ꯅꯨꯄꯥꯗꯨꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯩꯀꯟ ꯊꯥꯕꯤ ꯊꯧꯖꯤꯟꯖꯥꯠꯅꯤ ꯃꯣꯏꯁꯦ ꯊꯧꯖꯤꯟꯕꯩꯗ ꯃꯣꯏꯁꯤ ꯂꯥꯟ ꯆꯪꯈꯤꯕꯒꯤ ꯔꯦꯀꯣꯔꯠ
ꯃꯣꯏ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯆꯪꯈꯤꯕꯒꯤ ꯏꯁꯟꯕꯗꯣ 이산모도 ꯊꯣꯛꯂꯛꯄꯒꯤ 이산모도 아무 여름답잖아 나간다 야금 잘라가는 뭐 미 ꯊꯣꯛꯂꯛꯄꯗꯣ ꯉꯥꯏꯔꯒ ꯂꯩꯔꯒ ꯌꯦꯡꯕꯁꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯕꯕꯥ ꯌꯥꯎꯗꯦ ꯈꯣꯠꯇꯦꯅ ꯁꯨꯝ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯦ ꯅꯥꯏ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯁꯦ ꯁꯦꯡꯃꯥꯏꯔꯣꯝ ꯆꯠꯂꯦ ꯑꯃꯔꯣꯝ ꯆꯠꯄꯒ ꯆꯠꯂ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯉꯥꯡꯒꯤꯁꯦ ꯊꯤꯔꯀꯥꯟꯁꯤꯗ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯂꯩꯔꯖꯥꯠꯅꯣ ꯀꯥꯏ ꯑꯗ ꯐꯪꯗ꯭ꯔꯦ ꯂꯥꯟ ꯆꯪꯈꯤꯕꯗ ꯃꯣꯏꯁꯦ ꯐꯣꯟ ꯄꯥꯏꯍꯟꯗꯦꯅ ꯍꯥꯏꯗꯨꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯨꯝꯗꯤ ꯈꯔ ꯐꯣꯟ ꯈꯜꯂꯨꯗ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯂꯥꯟ ꯆꯠꯈꯤꯕꯅꯤꯅ ꯐꯣꯟ ꯇꯧꯁꯜꯂꯨꯔꯒ ꯀꯥꯞꯅꯔꯤꯉꯩ ꯈꯣꯠꯅꯤꯡꯉꯩ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅꯤꯁꯤ ꯂꯥꯟꯅꯤꯗꯅ ꯐꯣꯟ ꯇꯧꯁꯜꯂ ꯃꯣꯏꯗꯩꯅ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯄꯥꯏꯍꯟꯗꯦꯕ ꯃꯣꯏ ꯃꯐꯝꯗꯨ ꯊꯝꯃꯝꯒꯅꯦꯕ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯧꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯥꯟ ꯆꯪꯈꯤꯕꯅꯤꯅ ꯐꯣꯟ ꯊꯝꯃꯝꯃꯅꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯝꯃꯅꯤ ꯀꯥꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯑꯗꯨꯒꯤ ꯑꯣꯏꯅ ꯈꯜꯂꯦꯕ ꯑꯍꯤꯡꯗꯨꯃ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯃ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡ ꯀꯣꯏꯊꯤ ꯊꯤꯀꯥꯟ ꯐꯪꯗ ꯀꯥꯟꯁꯤꯗꯗꯤ ꯃꯥꯒꯤ ꯂꯤꯁ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯃꯣꯏ ꯃꯐꯝ 3 4 ꯊꯣꯛꯑꯦꯕꯀோ ꯂꯥꯟ ꯆꯪꯐꯝꯁꯦ ꯂꯣꯏ ꯆꯠꯂ ꯊꯤꯔꯦ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯤ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦꯕ ꯍꯧꯔꯛꯄꯗꯩꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯊꯤꯕ ꯌꯥꯕꯁꯤ ꯂꯥꯏꯟꯁꯤ ꯃꯇꯝ ꯁꯣꯟꯗꯁꯨ ꯂꯥꯛꯄ꯭ꯔꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯄꯨꯡ ꯍꯪꯉꯦ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦ ꯂꯥꯛꯇꯦ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯗꯅꯦꯕ ꯃꯣꯏ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯍꯥꯏꯗꯤ ꯃꯥꯏ ꯃꯅꯥꯎꯄꯥꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯀꯩ ꯃꯌꯥꯝꯁꯤ ꯁꯦꯡꯃꯥꯏ ꯀꯩ ꯑꯁꯣꯝꯗꯅꯤ ꯂꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ 100 200 ꯃꯊꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯊꯤꯕꯁꯦ ꯒꯥꯔꯤ ꯇꯧꯔꯒ ꯆꯠꯈꯥꯏ ꯃꯣꯏꯗꯤ ꯊꯤꯕꯅꯦꯕ ꯃꯥꯕꯨ ꯃꯣꯏ ꯈꯣꯡꯒꯨꯜꯂꯤꯕ ꯃꯇꯝꯁꯦ ꯑꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯨꯗ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯑꯃꯅ ꯃꯥꯏ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯎꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯎꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯎꯔꯛꯄ ꯖꯥꯠꯂꯥ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯦꯕꯀꯣ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯦ ꯑꯩꯗꯤ ꯁꯨꯝ ꯄꯥꯎ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯐꯦꯠ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗ ꯑꯗꯨꯝ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯅꯤ ꯀꯔꯥꯏꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯀꯥꯏꯅ ꯈꯟꯗꯣꯛꯄ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯒ ꯍꯥꯏꯐꯦꯠ ꯀꯞꯄꯒ ꯇꯧꯕ ꯀꯥꯟꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯌꯦꯡꯁꯨ ꯌꯦꯡꯗ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯇꯥꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯐꯥꯎꯕꯀꯣ ꯍꯥꯏꯐꯦꯠ ꯇꯥꯔꯨꯕꯗ ꯏꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯩ ꯃꯆꯥ 2 ꯂꯩꯍꯧꯕꯁꯤ ꯃꯆꯥ ꯑꯅꯤꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯃꯅ 4 ꯈꯔ ꯍꯦꯜꯂꯦ ꯑꯃꯅ 9 ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯊꯥ 3 ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯍꯤꯅ 52 ꯃꯨꯛ ꯑꯙꯥꯔ ꯃꯥꯅ ꯅꯝꯃꯝꯕꯗꯅ 30 ꯀꯨꯊꯤꯗꯅ 19 ꯑꯙꯥꯔ ꯆꯍꯤ 2 ꯃꯨꯛ ꯈꯦꯠꯅꯩꯕ ꯑꯙꯥꯔꯗꯅ ꯍꯦꯟꯒꯠꯂꯝꯃꯤꯕ ꯍꯦꯟꯒꯠꯂꯝꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯃꯥꯏꯅ ꯁꯤꯗ ꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝꯕꯣꯏ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯁꯨꯕ ꯅꯣꯝꯕ ꯀꯔꯤ ꯇꯧꯏ ꯑꯇꯣꯞꯄ ꯀꯩ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯁꯥꯁꯨ ꯃꯥꯁꯦ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯅꯥꯕꯤ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯊꯕꯛ ꯁꯨꯍꯟꯗꯦ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ JCB ꯂꯩꯌꯦꯕ ꯑꯗꯣ ꯁꯨꯝ ꯇꯝ ꯈꯣꯠ ꯇꯧꯔꯒ JCB ꯊꯧꯕ ꯍꯩ ꯃꯥ ꯑꯗꯨꯃꯥꯏꯅ JCB ꯊꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯥꯏꯅ ꯁꯨꯍꯜꯂꯝꯃꯤ ꯑꯗꯩ ꯃꯥꯗꯤ ꯃꯄꯥꯡꯒꯜ ꯁꯨꯍꯟꯕꯗꯨꯗ ꯑꯩꯅ ꯇꯣꯛꯑꯣ ꯏꯕꯣ ꯁꯤ ꯊꯕꯛꯁꯤ ꯇꯧꯔꯨꯝ ꯕꯕꯥꯒ ꯐꯥꯔꯝꯗ ꯀꯩꯀꯩ ꯇꯧꯔꯒ ꯂꯩꯔꯁꯦꯅ ꯂꯧꯊꯣꯛꯑ ꯄꯨꯔꯛꯄꯅꯦꯕ ꯑꯩꯅ ꯆꯠ ꯂꯧꯔꯨꯕꯅꯦꯕ ꯁꯨꯝ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯩꯅꯣꯐꯥꯎ ꯃꯁꯥꯐꯥꯎ ꯐꯪꯗ꯭ꯔꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯁꯥ ꯐꯪꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕꯗ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯀꯔꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ 3ꯂꯛ ꯎꯅꯔꯦ 3ꯂꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯅ ꯌꯦꯁꯤꯅ ꯅꯨꯃꯤꯠ 8 ꯊꯥꯏꯀꯣ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯁꯦꯡꯃꯥꯏꯖꯤꯡꯗ ꯄ꯭ꯔꯣꯇꯦꯁ ꯑꯆꯧꯕ ꯑꯃ ꯇꯧꯕꯤꯕ ꯁꯦꯡꯃꯥꯏꯖꯤꯡ ꯊꯣꯡꯁꯤꯗ ꯃꯤ 1,000 2,000 ꯇꯤꯜꯂꯝꯗꯧ ꯃꯥꯜꯂꯦ 2-3 ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣই ꯒꯣꯔꯃꯦꯟꯗ ꯑꯃ ꯄꯤꯁꯜꯂꯦ ꯅꯨꯃꯤꯠ ꯃꯇꯝ ꯊꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯁꯤꯅ ꯑꯗꯨ ꯃꯥꯁꯤ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯑꯃꯨꯛ 6ꯅꯤ ꯁꯨꯕ ꯑꯩꯈꯣꯏ ꯆꯠꯂꯦ ꯌꯦꯁꯤ ꯆꯠꯂꯦꯀꯣ ꯑꯩ ꯌꯦꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯥꯛ ꯆꯠꯂꯦꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯤꯗ ꯃꯥ ꯑꯗꯨ ꯃꯇꯝ ꯃꯥꯁꯤ ꯐꯪꯍꯟꯗ꯭ꯔꯦ ꯄꯤꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯃꯥꯅ ꯊꯥꯏꯌꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯨꯃꯤꯠ 5ꯅꯤꯁꯨ ꯑꯃꯨꯛ ꯉꯥꯏꯔꯦ ꯅꯨꯃꯤꯠ 5 ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯙꯔꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯏꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯔꯦꯂꯤꯒ ꯆꯠꯇꯅ ꯇꯧꯋꯦꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯀꯩꯅꯣ ꯙꯔꯅꯥ ꯐꯝꯕꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯀꯩ ꯈꯔ ꯑꯗꯨꯝ ꯐꯝꯃꯦ ꯀꯛꯆꯤꯡ ꯀꯔꯤ ꯈꯔ ꯂꯣꯏ ꯐꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯕ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯩꯈꯣꯏ MLA ꯇꯧꯔꯒ ꯀꯩꯅꯣ ꯂꯧꯔꯒ ꯑꯌꯥꯕ ꯂꯧꯔꯒ ꯆꯪꯉꯦ ꯑꯩ ꯏꯁꯥ ꯌꯥꯎꯔꯦ ꯆꯪꯕꯗꯨꯗ ꯅꯨꯃꯤꯠ 5 ꯁꯨꯔꯦ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯃꯥꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯕꯅꯤ나 ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯋꯥꯔꯦꯀꯣ ꯆꯥꯗ ꯊꯛꯇꯕꯒꯤ ꯑꯗꯩ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯩ ꯃꯌꯥꯝꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯁꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩ ꯍꯥꯏꯔꯦ ꯁꯥꯔ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯁꯤꯒꯦꯅ ꯍꯥꯏꯔꯦ
ꯃꯣꯏꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯒꯦ ꯊꯕꯛ ꯑꯃꯒ ꯍꯥꯞꯄꯒꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯦ ꯑꯗ ꯑꯩ ꯊꯕꯛ ꯍꯥꯞꯇꯕ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯝꯗꯦ ꯃꯁꯥ ꯐꯪꯍꯜꯂꯨ ꯍꯥꯏꯕꯅꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯥ ꯂꯣꯏ ꯀꯩꯅꯣ ꯇꯧꯖꯔꯒꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯇꯧꯔꯒꯦꯅ ꯑꯗꯨ ꯃꯥꯅ ꯐꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯧꯕ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯖꯨꯂꯥꯏꯗ ꯌꯥꯁꯟꯅꯔꯦ ꯋꯥꯔꯤꯗ ꯑꯗ ꯃꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯩꯀꯩ ꯃꯌꯥꯝ ꯈꯔꯅ ꯇꯧ ꯍꯥꯏꯅ ꯃꯌꯥꯝ ꯖꯦꯁꯤꯅ ꯄꯨꯊꯣꯔꯛꯑꯦ ꯃꯥꯅ ꯑꯁ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅꯤ ꯃꯗꯨꯗꯤ ꯐꯖꯗꯦꯗ ꯑꯩ ꯇꯧꯕꯗꯤ ꯑꯩ ꯇꯧꯒꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯔꯖꯤꯁꯨ ꯌꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯅꯁꯨ ꯑꯁ ꯌꯥꯔꯦꯗ ꯀꯩꯗꯧꯕꯅꯨ ꯍꯥꯏꯅ ꯑꯩꯅ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝꯗꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯃꯧ ꯅꯨꯄꯤꯗꯤ ꯀ꯭ꯂꯥꯁ ꯀꯌꯥꯐꯧ ꯇꯝꯃꯣ ꯀ꯭ꯂꯥꯁ 9 ꯐꯥꯎꯇ ꯇꯝꯍꯧꯔꯦ ꯃꯥꯗꯤ ꯃꯔꯥꯏ ꯌꯥꯝ ꯇꯝꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯉꯥꯛꯇꯔꯣ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯉꯥꯛꯇ 10 ꯊꯥꯗꯣꯛꯑꯒ 10 ꯐꯥꯎ ꯊꯥꯗꯣꯛꯍꯜꯂꯒ ꯃꯊꯪ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯁꯥꯅ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯍꯧꯕꯅꯤ나 ꯃꯔꯥꯏꯕꯛꯇꯨ ꯌꯦꯡꯖꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯒꯣꯡꯅ ꯁꯤꯜꯂꯒ ꯃꯥꯒꯤꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯃꯐꯝꯗꯨ ꯈꯪꯉꯛꯑꯒꯗꯤ ꯃꯐꯝꯗꯨꯗꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯐꯪꯉꯒꯗꯤ ꯃꯊꯧ ꯃꯉꯝꯗ ꯍꯦꯟꯅ ꯏꯁꯥꯅ ꯑꯗꯨꯒꯨꯝꯅ ꯄꯥꯡꯊꯣꯛꯄꯤꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯗꯤ ꯆꯠꯄꯗꯤ ꯃꯥ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯂꯣꯟꯅ ꯑꯗꯨꯝ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯦ ꯑꯩꯅ ꯀꯂꯞꯇ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟ ꯈꯔ ꯇꯧꯏ ꯑꯌꯨꯛꯇꯤ ꯑꯩ ꯊꯣꯛꯇ꯭ꯔꯦ ꯅꯨꯡꯊꯤꯟꯗ ꯊꯣꯛꯑꯒꯦꯅ ꯊꯣꯛꯑꯦ ꯄꯨꯡ 2:00 ꯃꯥꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯃꯥ ꯅꯪ ꯀꯔꯥꯏ ꯂꯩꯒꯦ ꯍꯪꯉꯦ ꯃꯥ ꯀꯂꯞ ꯂꯩꯅꯦ ꯍꯥꯏ ꯃꯥ ꯃꯅꯝ ꯅꯝꯃꯣ ꯍꯥꯏ ꯃꯅꯝ ꯅꯝꯃꯒ ꯊꯥꯈ꯭ꯔꯦꯀꯣ ꯃꯥ ꯆꯠꯀꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯃꯦꯕ ꯆꯠꯀꯦꯗꯤ ꯃꯥꯅꯗꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯦ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯔꯝꯗꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯃꯥ ꯆꯠꯄꯅꯤꯅ ꯊꯕꯛ ꯆꯠꯈꯤꯕ ꯍꯜꯂꯛꯀꯗꯧꯕ ꯅꯤꯡꯉꯦ ꯄꯩꯁꯥꯁꯦ ꯒꯥꯔꯤꯁꯤꯗꯤ ꯃꯥ ꯃꯁꯥꯒꯤꯔꯥ ꯃꯁꯥꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯃꯁꯦꯟ ꯃꯕꯥꯏꯁꯦ ꯑꯗꯣ ꯆꯠꯄꯁꯤ ꯃꯣꯏꯅꯤ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯄꯨꯂꯞ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦ ꯁ꯭ꯋꯥꯏ ꯃꯌꯥꯝꯅꯗꯤ ꯃꯣꯏꯅꯤ ꯄꯨꯟꯒꯦꯅ ꯍꯥꯏꯔꯦ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦꯕ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤꯗ ꯐꯣꯟꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯍꯜꯂꯛꯇꯕꯗ ꯇꯧꯔꯨꯕ ꯀꯅꯥꯅ ꯍꯥꯟ ꯇꯧꯔꯨꯕ꯭ꯔꯥ ꯏꯇꯩ ꯃꯣꯏꯅ ꯍꯥꯟ ꯇꯧꯔꯨꯕ꯭ꯔꯥ ꯑꯩꯗꯤ ꯑꯥꯗ ꯃꯈꯥꯔꯣꯝꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯄꯁꯤꯗ ꯑꯩꯅ ꯄꯨꯡ 6-7ꯀꯤ ꯑꯗꯨꯋꯥꯏꯗ ꯑꯩ ꯐꯣꯟ ꯇꯧꯋꯦ ꯃꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯐꯣꯟ ꯏꯆꯟꯅꯨꯄꯤꯅ ꯍꯥꯟꯅ ꯇꯧꯕ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯕꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯤꯟꯅ ꯇꯣꯡꯕꯅꯤ ꯂꯩꯐꯝꯐꯥꯎ ꯂꯩꯇꯦ ꯃꯤ 12-13 ꯑꯩꯈꯣꯏ ꯐꯛ ꯊꯥꯔꯒ ꯐꯝꯃꯒ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤꯗꯤ ꯄꯨꯡ 5ꯒꯤ ꯑꯗꯨꯋꯥꯏꯗ ꯇꯧ ꯃꯥꯜꯂꯦꯕ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯃꯃꯥꯁꯤꯅ ꯑꯩꯗꯤ ꯇꯧꯗ꯭ꯔꯦ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗ ꯑꯩ ꯇꯧꯋꯦ ꯑꯩ ꯍꯜꯂꯛꯀꯥꯟꯁꯤ ꯀꯔꯤꯅꯣ ꯑꯩ ꯆꯥꯛ ꯆꯥꯔꯦꯀꯣ ꯕꯦꯝꯃ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯃꯧꯁꯤꯗ ꯍꯥꯏꯔꯦ ꯏꯃꯥ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯀꯥꯡꯍꯧ ꯉꯧꯋꯦ ꯍꯥꯏꯔꯦ ꯑꯉꯥꯡ ꯍꯪꯒꯤꯁ ꯂꯩꯇꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯩꯔꯨꯔꯒꯦ ꯍꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯝꯕꯗ ꯁꯣꯝꯗ ꯏꯆꯦ ꯑꯃꯁꯨ ꯁꯤꯌꯦꯕ ꯑꯣꯗꯅ ꯑꯗꯣ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪꯁꯤ ꯒꯥꯔꯤ ꯊꯧꯔꯒ ꯑꯩ ꯆꯠꯂꯨꯏ ꯆꯠꯂ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯏ ꯐꯣꯟ ꯁ꯭ꯋꯤꯆꯇꯣ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯐꯣꯟ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯏꯆꯥꯒꯤ ꯍꯧꯖꯤꯛ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯐꯣꯟꯗꯨ ꯑꯗꯨꯝ ꯍꯥꯡꯉꯛꯈꯤꯗ꯭ꯔꯦ ꯍꯥꯡꯉꯛꯇ꯭ꯔꯦ ꯏꯆꯥꯒꯤ ꯐꯣꯟ ꯃꯥꯅ ꯑꯩꯅ ꯇꯧꯔꯛꯄꯗ ꯁꯨꯡꯆꯠ ꯆꯠꯇꯦ ꯏꯆꯥꯗꯣ ꯃꯥꯅ ꯇꯧꯔꯛꯄ ꯉꯥꯏ ꯂꯩꯕꯅꯤ ꯑꯩ ꯁꯤꯐꯥꯎ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯁꯨꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯣ ꯎꯔꯛꯑꯦ ꯃꯌꯥꯝ ꯇꯝꯃꯛꯄꯗꯗꯤ ꯇꯦꯝꯕ ꯚꯤꯗꯤꯑꯣ ꯎꯔꯨꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯑꯩ ꯎꯍꯟꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯃꯠꯇ ꯎꯍꯟꯗꯦ ꯑꯩꯉꯣꯟꯗ ꯃꯣꯏ ꯇꯧꯔꯦ ꯃꯣꯏ ꯌꯦꯡꯉꯝꯃꯦ ꯐꯠꯂꯦ ꯆꯠꯄꯗ ꯃꯣꯏꯅ ꯑꯗꯨꯝ ꯎꯍꯟꯗ꯭ꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥꯆꯧ ꯂꯥꯛꯑꯦꯅ ꯂꯣꯏ ꯂꯣꯏ ꯊꯝꯃꯦ ꯑꯝꯇ ꯎꯍꯟꯗꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅꯕꯨꯗꯤ ꯌꯥꯝ ꯀꯨꯏꯕ ꯅꯠꯇꯦ ꯃꯥꯏ ꯃꯁꯛꯇꯨ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯎꯔꯝꯃꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯁꯥꯡꯅꯕꯨꯗꯤ ꯅꯝꯗꯦ ꯑꯗꯨꯒ ꯆꯤꯡꯈꯩ ꯃꯥꯟꯕꯒꯤꯅ ꯑꯃꯨꯛ ꯋꯥꯁꯨ ꯉꯥꯡꯗꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯍꯥꯏꯇꯥꯔꯦ ꯇꯦꯝꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯁꯨꯃꯥꯏꯅ ꯂꯩꯇꯕꯁꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯀꯔꯤ ꯑꯋꯥ ꯑꯅꯥꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟ ꯍꯥꯏꯗꯅ ꯇꯤꯝ ꯑꯃ ꯂꯩ ꯃꯣꯏꯒ ꯄꯨꯜꯂꯒ ꯑꯋꯥ ꯑꯅꯥꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯁꯤ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯣꯏꯅ ꯊꯕꯛꯁꯦ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯨꯝ ꯃꯁꯥ ꯐꯪꯈꯤꯗ꯭ꯔꯕ
ꯑꯗꯨꯒ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯁꯣꯟꯅ ꯂꯩꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯃꯁꯥꯁꯨ ꯐꯪꯗꯕꯅꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯜ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯍꯩ ꯂꯩ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯠꯄꯗ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯖꯔꯝꯒꯦ ꯁꯤꯅ ꯃꯥꯒꯤ ꯃꯇꯧ ꯃꯉꯝ ꯑꯇꯩ ꯑꯇꯩ ꯄꯥꯡꯊꯣꯛꯄꯗ ꯍꯩ ꯂꯩ ꯀꯠꯄꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯇꯩ ꯑꯇꯩꯗꯀꯣ ꯁꯤꯝꯗ ꯄꯥꯏꯁꯟꯕꯤꯌꯨ ꯄꯥꯏꯁꯟꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯁꯥ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯨ ꯁꯤꯅꯤ ꯍꯥꯏꯗꯅ ꯃꯁꯥꯕꯨ ꯐꯪꯉꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯦꯟꯖꯒꯗꯕꯗꯣ ꯃꯣꯏꯅ ꯃꯁꯥ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯏꯆꯥꯗꯣ ꯏꯆꯥꯗꯨꯗꯗꯤ ꯐꯪꯉꯗꯤ ꯏꯆꯥꯒꯤ ꯃꯅꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯏꯆꯥꯒꯤ ꯃꯅꯝ ꯅꯝꯍꯧꯔꯦ ꯏꯆꯥꯗꯨꯗ ꯑꯝꯇ ꯎꯖꯒꯦꯅ ꯇꯧꯔꯦ ꯑꯝꯇ ꯃꯌꯥꯝꯅ 이차도 또라 짱네 눈치봐 안가고도 많아서 해리 때문에 눈치봐 누치 만나오시 깨야노 어이 비바 아니 닝월 어홈네 많이 돈 봐. 추노 빠지다 까빠다 바바 나 까빠 거기 바바 라오나 너 까빠 하면 이때 만나 형 강대 먹으리 가만히 떠오리 먹지야 안가 그러니까 자기 곧 말이 당하리 안가 마이 싹자로 티에미니 마 싹자지 라오 이만한 자들이 샤로에는 먹으시네 티에미니 마랑 저만의 손가락 내가 아이 가만히 내요 하요나 하이리 좀 내가 니지 간대야 되더니 nga 니지게 뭐 뭐이 영들이 가만히 떠오니까 수 니지기 가는 아이 싹자phân 수 니지기 내람들이 좋아해 떠오른다디 아이 싹자 솔직히 간다고 아이 싹자 힘을 해 이모는 비스민 거리고 봐 신입이야 거 수마이나 타박도 잘루게 콜루게 가는 농어들이 빨람 바이람 발레브라 두가 까이마 하이람다브라 놈이제 마가 아이가 필요한 거 좀이나다 고민나다 동미나라메바 아주다 마나 건데 पैसा नुंसाजु नातै जादबनिना अखोय इनामा महंगांदा लेबदु मनाक्ताजु चटके हायरमागा माजे थबकने जटलिजे तां हायरमेबा ओ होजिकी थबकतुनेदि हायरमदेबा अङोने स्वाय हायदेबा खोबादा हायदोकनेना खनबगी हायदिरादि खंगदे अङोने स्वाय हायदेबा दुगा खोय थाम महंगांदा लेबजिगी मनासे संगागा पैसा लौगनी खोकनी दुगा अंगांग फिरोनसु लेबा ससे खोसेना हायरमे 아이제 놈이제 망원다 감배 야베 감에 sak히노 호기 이랑 받다버지다 sak히노 코키노는 하이 마나 야데 안앙가다 sak히 아다다 아이나 폰지 그런 거 안다 떠오가다버지 폰지 인감이 꼴레이게래 이게 망원다 떠오가다버지 인감이 꼴레이게버데 이마지 로이사 톡나기바 이도사 폰 떠고 야기다버 능 폰지 이도사 로이사 톡나기바 호바주 마망도 hingon 마망기 와리 차나 레기바 마마나바가 아두는 아이주 폰 떠오바 타이밍도 레호가바 하이다 아주 ꯍꯣꯏ ꯉꯁꯥꯏꯒꯤ ꯍꯩꯉꯥꯡꯗꯁꯨ ꯆꯦ ꯑꯃ ꯂꯩꯕꯅꯤ나 ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯤꯕꯣꯏ ꯈꯜꯂꯦ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯗꯕꯣꯏ ꯈꯜꯂꯦ ꯑꯗꯒꯤ ꯆꯠꯄꯂꯒ ꯑꯗꯨꯝ ꯁꯣꯅꯥꯀꯟꯗꯁꯨ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯛꯇꯕꯣꯏꯗꯣ ꯑꯗꯨꯝ ꯈꯟꯕ ꯑꯩ ꯏꯁꯥꯁꯤꯗꯁꯨ ꯑꯗꯨ ꯃꯥ ꯁꯣꯅꯥꯀꯟꯗ ꯆꯠꯂꯁꯨ ꯍꯜꯂꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯌꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯃꯗ ꯑꯣꯏꯔꯁꯨ ꯏꯆꯟꯅꯨꯄꯤꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯁꯨꯛꯇꯧ ꯇꯧꯔꯛꯇꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯀꯌꯥꯗ ꯅꯪꯒꯤ ꯐꯣꯟ ꯌꯥꯔꯀꯥꯟꯗ ꯀꯔꯝ ꯀꯥꯟꯗ ꯇꯧꯕ ꯏꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦꯕ ꯑꯗꯣ ꯐꯣꯟ ꯆꯠꯇꯦꯁꯦ ꯈꯪꯕꯅꯦꯕ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯔꯦ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯈꯪꯉꯦꯕ ꯉꯜꯂꯤꯉꯩꯗꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦꯕ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯆꯤꯡꯅꯕ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯍꯩꯉꯥꯡꯒꯤ ꯏꯆꯦ ꯍꯣꯏꯗ ꯀꯔꯤꯗꯗꯤ ꯐꯣꯟ ꯇꯧꯗ꯭ꯔꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯑꯩꯅ ꯅꯅꯥꯎꯄꯥꯗꯨꯕꯨ ꯂꯥꯛꯄ꯭ꯔꯣ ꯏꯆꯦ ꯅꯣꯏꯔꯣꯝꯗꯁꯨ ꯆꯪꯅꯦ ꯍꯥꯏꯈꯤꯕꯅꯦꯅ ꯍꯥꯏꯌꯦ ꯏꯆꯦꯅ ꯂꯥꯛꯇꯦꯅꯦ ꯆꯪꯉꯛꯇꯦꯅꯦ ꯐꯣꯟ ꯇꯧꯒꯦꯅꯦ ꯍꯥꯏ ꯃꯥꯁꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯥꯏ ꯆꯪꯖꯔꯛꯆꯅꯤ ꯈꯜꯂ ꯃꯥꯁꯨ ꯇꯧꯍꯧꯗ꯭ꯔꯕꯖꯥꯠꯅꯦ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯨꯡ 9ꯃꯨꯛꯀꯤ ꯑꯗꯥꯏ ꯃꯥ ꯐꯣꯟ ꯇꯧꯔ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤ ꯆꯤꯡꯈꯩꯉꯥꯟꯕ ꯀꯩꯅꯣꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯆꯤꯡꯈꯩꯉꯥꯟꯕꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦꯕ ꯉꯥꯟꯕꯒ ꯆꯠꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯗꯤ ꯍꯥꯏꯗꯦꯕ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯇꯧꯗꯣꯏꯅꯤꯇꯪ ꯑꯩꯉꯣꯟꯗꯇꯪꯗꯤ ꯍꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯪꯉꯛꯑꯀꯥꯟꯗ ꯃꯣꯏ ꯉꯥꯟꯕꯒ ꯆꯠꯃꯤꯟꯅꯈꯤ ꯈꯣꯠꯈꯤ ꯍꯥꯏꯅꯔꯛꯄꯗꯩ ꯈꯪꯅꯔꯛꯄꯅꯦ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯦ ꯈꯔꯅꯤ ꯂꯩꯔꯒ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇꯔꯅꯦꯠꯁꯨ ꯌꯥꯅꯗꯦ ꯍꯥꯏꯇꯥꯔꯦ
mayamna lekai mina dum tamakpar kamai tawge dadi video gi matang urakpada dadi video di ai numituda ju ma laite habase aingonda ju khangante ai di nongalaga pra nongalaga oina khangne aingonda ju haide ba video leire khotle ma leitere habasi ju aingonda direct oina haide aina na sona na ta ba hai ta ai ji moi ji sum mangonda leina ba kapna rakpada da ai wakhanda ma ji yara moroi se tom khangre ba ai isa ji मोने लेतरे खोतरे हाई बसे एगी इसाली सु कनो तौ बाय ता होय वाइते दुबु मसा तंग फंगदी ना खनबेदु मसा जो फंगदरे हाय तारे लेंगाना जो थिबो ngमद्रे मोय मफम जो कनो तौ ngमद्रे हो जुगुदि तंगाय पदना तौ दे आदमनिना पंगोंग न सिलगा थौम ngम तौरे हाय तारे अदो लेंगाना जो हाय तारे मागी इमुंग मनुंगी थबा म पीबो खोटपा दु दुगान हायबसु लेरि अंगांग नि सु नुपा ngक्तनि सु हायरि अदो इसागी ओदो फिरेपता हाय तारे ने को ngang sing sigi khan bi dana phajana tawdana adagi mukhi punsi da kari haitar kari khan bi moi na pira gana tawge na dikhalle adu moi pirak tra gana aisu upay ma sum thidar isa de hinde ya da banina lekhi da basigi di nungaite adu lekhi resi leiba kini haitare ko punna tamoi che chauthokpa adumaina phawbadi kari gum daga punging da lebidabra hawe do yamna ludana ma bu yam opi nei bi daga tawgi haba do du ge ai ni nuai jate hauju phawbadi video do dum isana su udabra aduga mayamna su yengande moi hape sum la ko khopa da hape video mai khonjen do tang di ta bdi phawe ai mit te pi ta bi khauti nuai ta ba su phawe mabore aduga angang ni khalaga punsi nungsang na haitare aduga magi thamami ba khudol haitare ni ko singa patient bi dena phajana tungkoina punsi nungsang na leiba aduga tangai phadaba sing do lenga na hayeng matam amada imung sigi awaba aduga sarkar na haidokiba pigani haiba sanpam aduga mokoi imung amada thaba mahapa haiba wafam do tobira kanda le moriba angang ni sigi punsi da mi hoina ba sema haijaba tare aduga asida mi jeng hena changbira ga di hena nungai jagani Diamond TV Sengmajing Kuno